mahai masingsu tambiba Center for Excellency haiba Academy khara thobada hangdoklagani haina Chief Minister and Biren Fongdokre. Jenims ki Director TH Bimo Kudakta Lauto U Haiduna Jenims ki Doctor Chama Henbana Hospital asige A block mamangda khongjang jangsin kre. Supreme Court ki yathangasi BJP lengagasi gi maida khupakna thajin jabagumbani haina AICC gi General Secretary Gaurav Gogoi na karemna kre. Citizens Amendment Act ko state taw haiba Supreme Court na yakidre mafam kayada khongjang jangsin kre. Amade chahi asige oina Kanglai Park ki Maira Journalist Award lauthorpada Best Reporter Male Electronics Award lesingani taramapan kun gidamak TOMTV ki reporter cum news anchor Kumanthem Gentle khalakle. Kurumzari Times of Manipur ki Manipuri pawmiyeng tabiriba myam phunungpu ASHAPRIYA na taram nokchare ngasige maruga pawsing machakhaina pizare. All Manipur Football Association ga Tata Trust ka kusamnaduna Center for Excellency haiba sanaroi nifu mangarom football tambibata natana mahai masing tamhanba yauna academy khara linkhatnaba athubada hangdoklagani haina Chief Minister and Biren Fongdokre. Wafam asing asin nungthel laingakna langjing asawada sariba artificial football AstroTurf amade Khumalampaki hockey amade football stadium da sagatliba floodlights sing Chief Minister na hakthengnana yengsinbiki khongchatta haikibane. Yengsin Kongteradu da Chief Minister na makataraduna. Langjing asawada sagaliba artificial AstroTurf ase mathang thagi taramanga fawuda loisinbaga loinena Khumalampak manungi hockey amadi football stadium da semgatliba floodlight asina ngasidagi tharaga numit taranigi manungda loisilagani hainasu miyamda thajaba pikre. Amaromda maihorol dagi chanaraklaba chanabi kaya asina lamdamasigi haurakliba nahasingi lamchat sajat semdoknaba honabada achawba mating oire. Loinana lamdam asina football gi lamda maning hanbagum tawriba si laibak thibane pomnamak asi kokhanaba kanna honabata natana nupi football dasu chawkhat haningbagi pandam kaya thamle mamang chahidagi hauduna Tata Trust ka kusam naraga lamdam asigi football ayambada ngapigane lamdam asigi district ayambada football center hangdokre haurakliba naha singbu nisadagi laptho khanduna mating thokpa lamdam ama oinabagi pandamda Sana khona bagi lamda lenga kasina akhanaba meeting suthamli haikhe. Footings come sir 56 footings. India budi hosi ayam se participate tori ko ta trying to hom do yauri. The maximum I koina participate tor with quality. Tawungam ni na duma thajabale aduna sports sida koi khar kanna. Maroina Manipur si te thang ta gi martial indigenous martial art ki kari gi mayam ma ubire. Machine mass when a kungung rural area, hill area, like Mayam said, Kundum Sandohun Baitar, health care awareness, the Aina and Hajab Tachika, Shikaricatoriba. The second, the football Gumbusina, a quick international class level, see the Koi Manipur potential talent Mayamse. Queen Dum Hana the gay Queen of Mangi among the ITs, get why the Queen Aina Kanas Hanani S. Jenims ki Director TH Bimo Kudakta Lauto U haiba davi tawduna Hospital asigi Administrative Block mamangda Dr. Singna Khongjang jangsin kibaga loinana Director gi office su gerau tawkre. Jenims ki tongan ba department gi Dr. Chama Henbana sarukyaduna jangsin kiba khongjang aduda haukiba chahi ani gi mamangdagi Jenims ki Dr. Singge promotion rule gi matangda tongan ba dabi kaya tawkrabasu karisu thawaidana leiba amade ngarang khakta advertise tawkiba thabakpu ngarang khudakta interview tawduna khudakta thabak khanbagi thawong yaningda bu phongdoktuna khongjang si changsin bani haina Assistant Professor Senior Resident Associate Professor Committee APSRA Jenims ki General Secretary Dr. Bikram Aditya na phongdorakle mahakna makha taraduna hospital asida hanadagi leiriba senior doctor singge promotion rule laitabasi atopa hospital da leiriba time scale promotion channa hanbada director na laithokpadagi Lenga ki mari leinaba authority na su yengsinbidre ngarang lauriba thabakta nongmada pulap loisiliba sina director asi senja thumja tawbagi mami utle masina
hospital asi nongma nongmagi sidarapagi machak ama oigani haiki Jenims ki director asi bu lauthoktriba fawba makatana khongjang asi changsin khigani hairi 2018 की जनवरी दे अखोई जेनिम्स ता असिस्टेंट प्रोफेसर के पोस्ट से कुनमंगा मु हांगे बको अदुबु अखोई मनुंग द लेब स्पेशलिस्ट पीजी लोरा एमडी लोरा एमएस लोरा जे कुन 35 कुम लय अदुना पोस्ट मपांडे लो मत मनुंग द हेन जे ओवर ओने लेब डॉक्टर सिंह दे सिलेक्शन जोरा माय कंसर्न डिपार्टमेंट द प्रमोशन पीबी हने स्ट्रगल तवे असी मतंग द ऑनरेबल सीएम ऑनरेबल एमएम चीफ सेक्रेटरी अमदी प्रिंसिपल सेक्रेटरी कया हना मीटिंग कया तौगरे फमगरे स्ट्राइक कया तौगरे चथगरे अदुबु यामनो सब चाबा फ्रुटफुल रिजल्ट अमत फंगतब हाइतारे अदु फंगतब मरम सिदी तसिंगना हारेबदा अखोई इनिशिएटिंग ओइरबा अखोई मपिम पा ओइरबा डायरेक्टर सिना फजना प्रॉपर्ली एक्शन लबी दवा प्रॉपर्ली इखतपिदबा सी मयाम सिना मरम ओइरदना अखोई की थबक सिंग सक्सेस ओइदनेना अखोई लैरेबा लागलेबा डॉक्टर मयाम सिना खोइना खले Jenims Hospital ki doctor sina khanghodana strike tauba amade administrative block gerau tauba maram chade haina hospital asigi director professor TIS Bimon phongdorakle hiram asigi matangda mahaki office da pangthokpa paumi singona bamada APSRA committee na taliba time scale promotion TSP for all ase housiki oina pipeline da leiriba thabakne Jenims ki oina financial gi oiba khudongcha da khara leibana amuktangda punna chatnaba yadabane Phase kaidokuna chatkiba chahigi February amadagi chanaba hokre mark na makha taraduna lamdam asigi chief minister amadi health minister na haikibagi matung ina hospital asida cancer hospital ama hapnaba amadi anoba operation theater sangagadaba leibana athubagi oiba darkar leibadagi direct recruitment ta anesthesia department dagi candidate ani amadi radiotherapy gi ani athubagi oina lokibane Madusu hana hospital asidagi department ani asiki oina matik chaba candidate leitabana mapandagi laukibani CM na process toro haibigi ayaba pire matungina aikhoigi Jenims ta leiriba din academic na chairperson oiba time scale promotion for all gi committee duna examine tawraga rule frame tawre rule si ngasai gi mathakta concerned department gi ayaba lawraga implement tawnaba process satharase haidana mathakta pikhachagre ngasai Laingak chukli pariba minister amagi mathakta lawfam thopa thabak lawkhatnaba Supreme Court na Manipur gi speaker da khangalakpa haibasi BJP laingak asigi maida khupakna thajin jabagumbani haina AICC gi general secretary oibatanatana Manipur gi in charge oidiba Lok Sabha gi MP Gaurav Gogoi na phongdokre Wafam asing asi Nauria Pakhang lakpa Block Congress Committee na sinduna Kodom Pokpi Maning Lekai da pangthokpa Block Congress Committee gi meeting na phongdokhibane Athoiba mithunglen gi warolda mahakna makha taraduna BJP gi lenga gasina miyam gi yaifa thorang kaya paikhatkani haina miyam da thajaba pikhrabasu praja miyam gi right to freedom of speech po matuna miyam da akitu zungba kaya pokhalle BJP gi lenga laklabadi mafam kaya da chaukhat thorang kaya na paikhatkani haina chief minister na wasa kaya sakrabasu Chaukat pagi mamidi ubu fangde. Loina loina na laingak ama semba haibasi praja miyam gi khutta leibana miyam gi afaba mihut khanba matamda ningkha tamna akiba poktana mihut khanbiu haiba yauna wafam kaya phongdoke. देश के हर कोने में लोग सड़क पे आके बीजेपी सरकार को अपोज कर रहे हैं बीजेपी की सरकार के खिलाफ है चाहे असम में हो मणिपुर में हो मेघालय में हो दिल्ली में हो उत्तर प्रदेश में हो महाराष्ट्र में हो कर्नाटक में हो लोग बीजेपी सरकार के खिलाफ विरोध कर रहे हैं प्रोटेस्ट कर रहे हैं और बीजेपी सरकार का क्या उत्तर है व्हाट इज द रिस्पांस हमारे लड़कों को पीटा जा रहा है Ngasigi thawramadu sarugya kiba Congress Legislature Party gi luchingba amade hanagi Chief Minister oiramba Okram Ibobina laingak asi lona yadaba laingak ni haibada haiman thokloi masidagi hena ikaiba leite haina phongdokhe mark na makha taraduna Congress ki ticket taka kiba MLA TI Shyam Kumar bu laingak asige minister ohenbagi thawong lona yade haina Supreme Court na phongdorakliba sibu Prime Minister Modi Home Minister Amit Shah amadi state asigi Chief Minister gi thamoida ikaiba faudabra haina wahang hanglakle lainga ga sibu kalak khamban ba leite chawkhat thorangdi niyom chumna tawbiyu haike
मियामगी याइफनबा अचुंबा खोंथांग लौखलकपदा ओपोजिशन दा लई हाइदुनसु हुंदुना ngang amadi yetkadaba Congress Party nate मियामनसु मथोंग चादबा पार्टी असिबु परा तंबिदुना अमुक हन्ना हलक्तनबा मतम ओइरे हाइना फुंदोखि ngasi thawram aduda MPCC gi president MO Kendro yauna party gi luchingba amadi MLA kaya su sarukya khi Orang yaboi hai na ko thingjelesi si kai ngai ni hai ni da ko hai je ni atai ni na ba akoi personal hoina na ka sarkar ka ho ke na hoina sei du gi wa na ta aduna sigurba India da le ba parja sing mayam ji to khai ka na ba dharma gi na ma ta huji tari to e India ko na mai ho re le phai ro khai ro na ibu ina na orang pakam la kian la imai menjing sam sam je imai menjing ahla menjing da irang to na insan ni hai ni ba sini moya to na moya pamani citizenship amendment bill yaro hai na uske pass हो रहा है एक है CAA ना citizen amendment act वो भी है मसीह की माय होता सिटी भारत कायदे यारो ये है ना इंडिया की महम तो मैं हो इसलिए Amaromda Mayang Imphal Block Congress Committee ni susinduna ngasi Block Congress Committee gi mifam ama hanagi Minister KH Ratan Kumar gi yumda pangthokre Mayang Imphal contract ta leiba KH Ratan Kumar gi yumda pangthokpa thoramaduda AICC gi General Secretary su oiba Manipur gi in charge Gaurav Gogoi MP CLP gi leader oibobi MPCC gi President MO Kendro yauna party gi luchingba kaya su sarukya ke Mayang Imphal Kendra gi manung da leiba miyoi kyana su sarukya ki ba mifam aduda MP Gaurav Gogoi na state asida Congress ki mapangal hena kalhanaba miyamna hakthengnana unanaba mafam asida lakpane mafam asida leiriba miyamna aikhoigi apamba sing asi Delhi da chatuna haizabagi mahutta Delhi dagi oina mafam asida laktuna miyamgi apamba sing adu khanganba lakpane Bharat akibagi masak ama oire Bharat ki masing yamlaba miyoi kiana democracy kanjanaba lambi sorok ka tholakle state asigi BJP gi sashan karam tawribagi haiba miyamna hena khangle ngarang Supreme Court na pikiba wayel aduna mayek sing na takle lakadori bus state asigi mikhalda Congress Party gi sasan ama soidana leiragani haikhi आज मैं न सिर्फ अपने क्षेत्र या असम की बात आने वाले समय में उठाऊंगा लेकिन आपकी मणिपुर मायांग इम्फाल की क्या समस्या है उसकी आवाज आपकी आवाज भी आने वाले समय में पार्लियामेंट में सुनाई देगी ये मेरा काम ये है कि मणिपुर के जो कांग्रेस के कार्यकर्ता हैं जो शायद दिल्ली तक ना जा पाए क्योंकि उनके पास पैसे नहीं हैं रेल का भाड़ा नहीं दे सकते प्लेन का टिकट नहीं खरीद सकते उनको जो कष्ट होती है दिल्ली जाने में वो कष्ट दूर हो इम्फाल को दिल्ली ना जाना पड़े दिल्ली इम्फाल आपके पास आएगी हर जिलों में जाएगी आपकी बात सुनो गणतंत्र चटको लेपाकता प्रेस की सिनाउसिंग मीडिया की सिनाउसिंग से मरी सुब युम्बीनी याना हाइनरी बने प्रेस की सिनाउसिंग से उत यंबिउने सरकार सिगी अगेंस्ट नोम तंग है इरुब ngangodaba nonganbaga threaten tawbaga phagani khokani democracy da dumai tawta di kadai degi asengba democracy krai degi leini adu moina kayam kuina phaba ngamgadoino ba hujik yembiu phadna threaten tawdna jenna thamiba tawriba mayam punamaksinadi democracy se moi matik natieba moina democracy muthatpa ngamba haibisi matik natieba Award distribution ceremony come launching of Police Community Relation Group PCLG District Police BDF Band Unit amasong Traffic Slogan Boards Bisnupur District Police Nasindana District Headquarter Bisnupur da ngasi pangthokre Tharamaduda Manipur gi Director General of Police LM Khaute ADGP Christopher Dongle IPS IGP John 2 Lungse Kepgen DIGP Range 3 Khabib K CO 2nd IRB Mangkhosen Haukept PCLG gi representative K Hais Bashant Kumar social worker na athoiba mithung lensing oina sarukya ke Tharama sing amari lena district asigi manung dalaiba police station ahum degi mathau masakhang na thabak tawba investigation officer ahum Bisnupur police station gi SI Gangmai Langsailung
Nambol Police Station ki SI T.H. Bismuth, Bisnupur Women Police Station dagi SI Ningboy Gangte amadi loinana District Police ki football team gi achauba thodang lobagi damak Fugak Chau Ikai Police Station ki OC KH Rajenda Chamba Khudolpot amadi Manasing PK District asige manungda thamgadaba road safety ki traffic sign board su reliable hydrotech amade Airtel na traffic slogan board sing sponsor tobibagi damakta su momento sing PK Tharamadda Manipur ki DGP LM Khauten haikibada malem gi oina UK police na khwaidagi faba police public friendly oiba amade adugi matau tamlaga makhoidagi lauraga community policing asi Manipurda mu khogdokpane Bisnupur district tasu paikhalak liba khongthang asi afaba mane maramaduna makhatana laiba police ke miyoi singna community ki oiba thabak thoram singda mapung fana thawai yauna thabak sing paikhatuna amuka hena faba society ama purakna ba khona minarasi haiki public support se koina low jarega public ta ki mateng anti social elements fight on na ba oiro drug ki matang oiro yo ki matang oiro natragan lamchat phata ba ki matang oiro police khaktana information se thangba ngam jabanina public cooperation with the car oi banina sumaina police ka public se mari bahal laga de koina police na public service to ba hai se kena improve to ba ngam ngani haiba Manipur Human Rights Commission MISRCSC Mama Atombina Pokpa Machagumna treatment tauriba se hongdok trabade akanba ain gi oiba mateng lauragani haina Manipur Human Rights Commission ge chairperson Khaidem Mani na phongdokre wafam ase ga se Manipur Human Rights Commission Lamphel gi office ta pangthokpa paugi mifam amada phongdokibane mark na makha taraduna MISRCSC masagi building infrastructure manpower amasong financial autonomy matik chana pide asigumba awat pakaya asi sarkar asina khanglabasu khangsinadana leide state government ki achoba mateng oigadoriba MISRCSC bu namsinduna thambiba se human rights po khongaungna bane human rights commission asi aina yaraba akhongba hoine masida awat pa oiriba laifam thokpa division mari haibade administrative division law division investigating division research and analysis division asi pumnamak amata leitribane Madugi sumathakta agency asigi tonganba principal secretary ADGP dagi tadaba investigating officer ama laifam thoi adubo hairiba common minimum infrastructure fawba laitana agency asi angak momongda chalaiduna leire commission asina thabak thoram sing pangthokna ba honabada achauba khuraw ama oiriba financial output su MISRC ki khuthangda tonganba budget ama sembidabana aduki matik khodong chadaba mamayok nare haina mahakna Manipur lenga ki puning chingsilakle loinana tha amagi manungda commission asigi awat pasing asi government na yengsinbidrabade ain gi obi mating lawrgani haina mahakna haiki human rights activists amana human rights authority amoina human rights commission asi masigi awala pa Manipur praja singi right violate tawigi asi yengsilo aduga mado remedy ma piraga recommendation toraga madu protect tawna ba human right promote tawna ba tawro haidana ai yadana tawrine lamdam asida phongba nungthilgi pauche kanglaipa ki mairana lamdam asigi naha oiba paumi singda chahi khudingi piduna lakpa award chahi asigi oina tha asigi kunmari da pangthokadoriba pauche asigi kuntranipa laksuba mapokomon thoramda lanthoklegani Chief Minister N. Biren, Health and Family Welfare Minister L. Jayanta Kumar, IPR gi Director Hais Balkrishna Amade, Amjugi Hanegi President N. Tombirasna Mathang Sitna, Chief Guest President Amadi Guest of Honor Oiduna, Pangthokadoriba, Kuntranipalak Suba Mapokomon Thoramda, Lanthokadoriba, Tongan ba Award Singi Manungda, Chahi Asigi Oina, Best Reporter Mel Electronics Award Lesingani Taramapan Kungi Oina, TOMTV gi Reporter cum News Anchor Kumanthem Gentle Khalakle. Thoramaduda Best Reporter Male Print and Electronics, Best Reporter Female Print and Electronics, Best Hawker of the Year gi award lanthokpaga loinana lamdam asigi legendary singer Arambam Jamuna Devi, S.I.S. Nabachandra Sarma, Nababol Kenobu Lifetime Achievement Honor pibaga loinana tangkak ahum lakta World Guinness Record chankraba pusap sanaroi Yambem Gobinbu harauta yamna okadori. Citizenship Amendment Act ki mayokta khongjang sin bagi damak mamang chahi lisingani tarani pangi December kuntar
लिसिंगनी तरामापन की दिसंबर 19 असम की सोनाई पुलिस न फाजिनखिबा असम इंडिजिनियस पीपल प्रोटेक्शन कमिटी AIPPC की जनरल सेक्रेटरी सेराम हेराजित ngasi numidang wairam bail da thadorkhre Silchar Central Jail da matam kuina fazin duna thamluraba matung ngasi thadokraba Seram Herajitna jail dagi thorakpa matam da miyamna lei pareng huktuna harauta yamna okay miyamna okpagi mikop aduda Seram Herajitna Citizenship Amendment Act ki mayokta khongjang jangsinba matam da miyamna mateng pangbirakhiba dugidamak thagatpa phongdoke makhatana miyamna yadraba CAA gi matangda hayengdagi hongna khongjang jangsinba horogani haike Ningsing bayabadi parliamenta CAA pass tobobo yaning da phongdoktuna ek asigi mayokta awang nongpok state singi miyamna akan bai hojang sinkibaga loinana khongjang sing aduda misimina fawo yauki Protection committee ki magedagi akoina citizenship amendment act ki mageda mayok twan wa bhamda protest tawa changchilwa khongjang kya da akoigi lupna India government ki mayokta akan ba khalau laubdi ngasi akoigi isama limit kun mangani Silchar Central Jail le matung ngasi thadurakpa akoigi organization gi china puna mu thagachei hayeng digi hauna amukum citizen amendment act ki mayokta akoi akan ma khungang changjan ba horagani haibasi akoigi Assam Indian People Protection Committee magi digi arep pire Kumal Lampakta laiba Sai SAG muthatlagani haina Ministry of Youth Affairs and Sports Secretary Radheshyam Julania na phongdokiba wafumbu yaningda bo phongdoktuna Sai SAG amadi guardian singna ngasi MMTA minuthongi mamangda wakan mifam chathakre ngasi gi wakan mifam aduda sarugyakibi guardian thoinu goti mayumna haikibada haukiba January 13 ta center degi laklamba Sports Secretary Radheshyam Julania na Sai SAG muthatlagani haina phongdoklamba wafam adu condition amata yabangamloi Academy asina ngasi fawda Arjuna Award taramapan Olympian taret na chingba sanaroi kaya ama puthokre pomna magasibu tarai lauduna Academy asibu muthatkani haibase lamdamasigi sanaroi singbu thanada bagi thawongne lagliba tang 13 fawgi manungda laikhai taba ware mama khanganbiu natrabade khongjang kaya changsilagani haina mahakna haiki aikoi gi sajingna sanari baje aikoi khaki granai gi natte manipur gi mingsat kaya porkhaba Mary Kom kai adegi dinku azulewadi kaya ama hangraba adra kaya ama sidagi hogi banga tani masipuna makse khangbi rearaga ana koi yam thuna thuba matam da puning sinjanjari manipur gi suyam yang mathau singi ju puding makizu aduga ngasi na tang kun gi tariat hogi manungda koi da sabsaba angang jingjida kayino ma thajaba ma pibidraga di garjaningda koi makhata ba khongjang kya sangjanjarani ane lepsa Lakliba January 13 pangthokadoriba India gi Republic Day gi thauram Western Southeast Asia Asia region da laiba mipum khudingmakna boycott tawiyo hairi hairiba numira sibo mapung fana boycott tawbo oina January 15 gi ahing nongyai degi hauraga January 13 ki numida wairam pung 3 fawba total shutdown tawragane maram asina numida sida miyamna yumdagi mapan thokpiganu haina Korkom amadi United Liberation Front of Assam Alpha ani gi apunba cherol amana khangalakle Hadak chahigi humfutara mathoirak suba Republic Day celebration lisingani kun kanglai pak ta pangthokpada wahan thok leitaba maramna United People's Revolutionary Front of Manipur UPRF na January 13 ki ayu pung 3 tagi numidang wairam pung 3 fawba pung 12 gi total shutdown law thokle haina United People's Revolutionary Front of Manipur URPF ki Information and Publicity Secretary L Rolin alias Thaupangba maitaina thadorpa cherol amada khangalakle Banyan Repertory Theatre Imphal gi kuntra taruklak suba mapokumon thauram pangthokre ngasi ningthem pukri mapal da leiba Banyan Repertory Theatre na sinduna pangthokiba thauram asigi sarukamoina theatre asigi artist singna sanaba drama rehearsal miyam da khudol tamkhre thauram asiga mari leinana theatre asigi director oiribi Fazathon Chanuna hai theatre asigi ningsing numirasi laikhidraba theatre asigi director oina matam sangna puramba Oja Sursen Maibambu ikai khumnabu utpa oina Chahi lisang sitna pangthokduna lakpani theater asina safong lakhibadagi miyamna message piba mapung oiba play amadi street play humfutara hena utkre makatana theater asigi naungna inkhalak liba artist sing asibu lamdam asigi khanghairaba oja guru gaya tanaduna hena chawkhanaba honagani haiki
अवा नुआई थिएटर की पाउंडम नफम है तारे को अखोई थिएटर तौजरीबा अखोई म्याम सिदा अखोइना ngasi फावबदा तौरइबा सही सही गी अदुगा सही अनि गी अहुम गी ngasi फावबदना कुंथा का तरुक सुरे को मसे तौजरीबा म्याम जी अखोइना म्याम न खंबीबा अखोइना पाउडम जबा फंबगी रूम मखक अखोइना फाउंडेशन दे सिदा अखोइ मसिदा पाउडम थमजबने State level Lauroi Festival Observation Committee ne sinduna numit humni chupna chatharkiba Taramatoirak suba State level Lauroi Festival lisingani taramapan kun ngasiloi Fayeng Khunzau Hayel Park ta pangthokiba thoramaduda tongan ba nat ki oba jagoi isai utpana mapungoiba thoram gi saktam oike thoramaduga mari lenana Observation Committee ki convener Longzam Lokendrona Festival asi lamdamasi ge miyamga tatna thanaba yadraba lau singu babu hena fagat hanaba amade lau bada seasonaramba nat ki oba khusu khulai singbu ngak senduna thamnabagi pandamda pangthokpani haiba yauna bafam kaya phongdokhi Leching biraksi kakchi mathangi chahida pangthokadaba mafam madudaida mafam madugi miyoi singna lomi singbu nungsibedana aikoi saruk phajana yaminasi aduga maru oina lomi nataba tongan ba angle da leibiriba miyam pumna magnasu aikoi loroi kumai staida harauna saruk yabiu saruk yaminasi amatangairaba aikoi chinjak pu puthokpiriba lomi singbu aikoi mayam pumna magna nungsisi loinana aikoi ipai pu singna thamamba ariba polam sing ariba chanabi singsi loroi kumai loroi festival sina lakpada aikoi ningsing si preserve tausi haiba wafamase ngasigi aroiba loroi festival gi sahi sigi aroiba numit staida ai mayamda paujeloina pizari Khondongbam Brozendro Theatre Festival lisingani kungi ngasi mangani chanba numita Bangladesh ki Vanubil Mezergaon Dharma Party na sanaba kaina ba yaroi haina mingthonba drama miyam da khudol tamkhre tha asigi tarani pandege hoduna kunmari fawba numit taret ni chupna chathagadauba Theatre Festival asigi ngasi mangani chanba numita utkiba drama ase Moirangthem inauge mayekta Elras Kumarna lamjing lamtakpane thabak tawdriba nupa nupi anina mama mapagi wabu thausadana Manung matam chadana aigi nungsibana heli khanna yum palubadagi awaba kaya mayok narakpa loinana kaina rage khalakpa mi kupta kaina ba khotna ruba matam dasu kaina ba yaroi haiba khanglaktuna wakhal taminar khibagi nungi oiba masak uliba drama ne kaina ba yaroi Datopan Tengadi National Board for Workers Education and Development Ministry of Labour and Employment Government of India Bharatiya Mazdoor Sangh BMS Manipur State amasung Rural Pioneer Services Bisnupur na punna sinduna Trade Union Activists Singh gi oiba numit humni chathagadaba Special State Level Training Program ama ngasidagi Rural Pioneer Services Bisnupur gi Training Hall da hodokrai Thoramaduda Bharatiya Kishan Sangh BKS New Delhi Sangathan Mantri Dinesh Kulkarni BMS Manipur State ki General Secretary L Sanatombi Devi amasong Social Worker Salam Jibon Singh na athoiba mithung Thoramapu amasong akhanaba mithung Singh oikhi ngasi hodokpa numita wangangloi Singh na Problem of Agriculture Worker and Small Farmer Solution amasong Enhancing Income Through Horticulture haiba hiram Singh asida wangangkhi Thaubal District ke manung chang nalaiba Khangabok Eastern Star Higher Secondary School ge kunmapan suba Foundation Day ge mana yen thokpa amade felicitation thauramda athoiba mithunglen oigiba MP Dr. RK Ranjan na thamkiba wafamda lambi da thoktuna irang hauriba sing ase mama mapa na warakpa watpadagi tholakpane haikiba wafam ase mahairoi lup tarok MSU MSF Desam KSA Sok Ems na condemn tawi haire MP Dr. RK Ranjan na thamkiba wafam ase miyam khangna handoktrabade Manipur University yauna Manipur da leiriba mahai tampham sang singda changhandabagi firep mahairoi singna laurakpa yai haina lup taruk asige punba cherolamana khangalakle Manipur pumbagi ILP system chatnaba haukibaga loinana jiribamda hangliba ILP gi counter dagi yumthang naba state singdagi miyoi kyana lamdamasida changnabagi damak ILP gi form loba leptri Lainga ki maikai dagi su ngasi fawbada ILP gi temporary permit natana atopa makhal amatagi permit pidre ngasi maksu nungthil pung ahum fawbada ILP form chamaga humfutara launakre
permit na chamaga humfutaret pikre amade renewal oina permit mari counter hangki hairi January gi tang amadagi hangkiba ILP gi counter aduda ngasi nungthil pung ahum fawbuda punna ILP form lising mari chanipan ga tara manga laukhre aduga ILP gi permit lising mari chamri ga tara taruk issue tawkhre chamaga kunthra ni thoi permit renewal tawkhre hairi Mahailoi sang singbu lalonfam onthokliba amadi mahailoi singbu sel oina uriba sigi mayokta miyam amadi party asina khaktumina leithokpa ngamloi maram aduna hayenggi mirol gi damak awonba yaifaba khunai amagi damak standard robert school yauna lanai school singda kanglaipa communist party military joint committee na akanba wafam thamlakle lopadige secretary publicity and propaganda na thadorokpa cherol aduna makha taribade All Manipur Private School Welfare Association के President अमदे Secretary के लुप का पाव फाउना नबा होना बियु हायरपगा लोइनना Smart Security Service SSS थमलबा अथिंग बकोम थोकले हायरी नुपी पुलिस ऑफिसर अमदा हेक्ट harassment पीबा अमसोंग molest तौबीबा हायबसे मरम सुकचा चादे मराल कनखना बवा हायबा नुपी मियाम ने यारोय मरम अदुना तरानिथोय सुबा AR गी PK पांडेबु खुदकता दंदी पीगदबने हायना All Manipur Nupi Marupna Thadoropa Cherolamana Kangalakle. Tasike Kuntarokta Pangtokadoriba Republic Day Thorangi Mangoinana, Tokaning the Batok Sing Toktanaba, Manipur Police Department and Lokalapa checks in Thorangi Sarukamoina, Nasiso, Infale Samadi West Kimafam Kayada Paksana Tiba Humbagi Tabak Chatakre, Chignabamui Kia Lokat Cray, Infal West Kioina. Additional SP Law and Order AG Sarmagi meeting Makada Imphal Police Station ki manung chanba Uripok Khoisnam Lekaida combing operation chathake Ayupung Mari Makaidagi Taret Aduai Fawba Chathakiba operation aduda punna Nupa Chani Nupi Chamaga Yankai punna Miyoi Chahum Yankai Rom Masamasagi Saktak Che Putokanduna Masakangdopagi Tabak Chathake Aduma Puthoidopa Mefame Pundi Yaukide Amarom danga sinumit yung ba matung dasu Imphal West Commando Bajar Unit nasu pung ama makaidagi ani khar helakpa adu fawa City Police Station ke manung chanba Hau Kaitel BT Road Rup Mahal Teng Khoyathong amade temporary Ima Market area da combing operation chathake Operation adu da punamiyoi chamaga kullom verification chathake Masagi saktak che yaudaba miyoi mapan makatana verification chathana baginamak City Police na lokatke Imphal East District ke wainasu district asigi additional SP operation Tihais Krishna Tombi ki meeting makada Imphal East Commando Narcotics Cell Imphal East Reserve Line amadi Women Police ke combined team na Haingang Police ki manung chanba Mantri Pukri Bazar Lamlongai crossing area da paksana thiba humbagi thabak chathake Numit yung mamadong pung ani dagi ahum kara helakpa duwai fawba chathake ba operation aduda punamiyoi chamag humfurom masakhangdo pagi thabak chathake Masagi saktak che yaudaba miyoi kunithoi rom makhatana verification chathanabagi damak Haingang Police ta lokhatke Bisnupur District ki su District asigi SP Priyadarshini Laishram ki meeting makhada Commando OC B Lungthang Baifai na luchingba Bisnupur Police Commando amade Bisnupur Police Station ki combined team na Bisnupur Bazar area da Paksan Natiba humbagi thabak chathakre Numit yung bamadong pung ahum makaidagi mari makai fawba chathakiba operation aduda punnamiyoi chani yankhairom Masakhangdopagi thabak chathake Masagi saktak che yaudaba miyoi mapan makhatana verification chathanabagi damak Haingang Police na lokhatke Narcotics and Affairs of Borders NAB ki additional SP Saklemba RK na luchingba NAB Narcotics Control Bureau amade Chandel District Police ki apun matim mamana Chandel District ki manung channa laiba Langpikot Chingsang Paringda Aina yadaba muongda ekar nifu tarukta popi pambi sing tharamba ngasi paksana yanthatkre Hiramasigi matangda OC Chakpi Karong na case ama lokhatkre Ngarang numit yung mamatong pung ahum makairong taba matamda narcotic cell Imphal East ki nupi police yauba team amana drug lalonba miyoi aniga loinana maduda chenaba miyoi ama yauna punna miyoi ahum Khergaon makha laikai degi fagatkre hairi Fagalaba miyoi singadudi Khergaon makha laikai Khetri Chandam laikai degi MD Moinam Fazirudin kawi hairi Mangondagi heroin powder gram ani amadi WY tablet chamuga kuntra taret fagat pangam ki hairi Atopa miyoi aduna laikai asimaktadagi MD Moinam amu kawi Mangondagi heroin gram makai amaga loinana selgi oina lupa lising taraga chatret fangmangam kre hairi Makoy animag Porompat Police Station da sinakre hairi
North East ki waina tara suba World of Titan gi showroom ama ngasi thangmai ban DM College maning da hangdokre. Imphal gi ahan boina hangdokli ba Titan gi showroom asida Titan khakta natana international gi brand kaya gi garis kaya fanghangane. Hangdokpa gi thoramda Regional Business Manager Jai Kisan Mehetana ngasi hangdokli ba store asina Manipur gi Titan bu pamjaba customer singda hena khudong chaba kaya piragani haiki. Including international brands that are available here. So besides Titan and Fast Track, customers can also get Tommy Hilfiger, can get Police, can get Anne Klein, and so there's a whole vast range of products available for customers to choose from across different price points as well. Mahailoi sang singda lalonfam onthokliba amadi mahairoi singbu sel oina uriba sigi mayokta miyam amadi party asina khaktumina leithokloi awonba yaifaba khunai amagidamak Standard Robert School gumba singasi marufangna muthat patai haina aina thingkraba lalholup KCP Military Joint Committee ge Secretary Publicity and Propaganda Ningthem mangang na thadorokpa cherolamana khangalakli. Tengnopal District and Momlo Ringpam Khulgi Chawkhat Nabakot Naramba Ahal Singi Ningsing Nung Ama Ngasi Maikum Hangdokre. Ngasi Khuladuki Village Authority na Sendala Pangtokiba Thauramaduda UCM, NIPCO, UPF Amadiata CSO gi mehut kayana Thauramaduda sarukya ke. Thauramadugi saruk ama oina ngangkibas wangangkibas singna laikidreba khulgi Ahal Singbu Singthaki. Ngasi Supreme Court ki Chief Justice S.A. Bopre yauna Justice S. Abdul amade Justice Sanjeev Khana gi bench amana Citizenship Amendment Act pu stay tawbada yakidre. Court asina makhatana just mangana saba Constitution bench ama semduna Act asigi mayokta thangalakpa wakat sing tananaba semlagani haikre. Masigi mathakta Court asina su Act asigi mayokta lakiba wakat sing center na paukum pinanaba chayol mari gi matam pikre. Panbayai Madudi Hariba Wakat Singasida, Indian Union Muslim League IUML Amade, Congress ki Luchingba Jairam Ramesh Yauna, Wakat Chamaganifu Hena, Court Asida, CAA Gimayokta Tangalakibane. Teng na file Torokpa Topa Wakat Kayama Nasu, January Taradagi, Chanaba Haukraba, Ekasibo, Chana Handanabasu, Makogi Wakat Singda Palakle. Haukiba January Mapanda, Citizenship Amendment Act Pu, Constitutional Oi Haina Lautopiu haiba wakat amabu Supreme Court na laibaga sida achoba irang kaya thokle amade ek asibu chatna hanba haibasi yamna luba fibam amada laibaga sina mayok nare haiduna lakhibane Indian Union Muslim League ki wakat aduda asumna palle ek asina maru oina right to equality bu violate tawre amade masina mapandagi changlakpa mitop singda India gi citizenship ohenna ba khotnare haina palle masigi mathakta Citizenship Amendment Act Chana Hanbada Amade Foreigner Amendment Order Lisingani Tara Manga Loinana Passport Amendment Rules 2015 Chana Hanbada Su Matam Khara Lephan Biko Supreme Court Wakalake Panbayai Madudi India gi President Ramnath Kovind na Mamang Chahigi December Tarani Thoida Chayet Naduna Lakiba Citizenship Amendment Bill Lisingani Tara Mapanbo Ek Oina Chana Hanbada Ayaba Pikibane Citizenship Amendment Act CAA gi mayokta Northeastern University Student Fraternity na ngasi awang nongpo ki state singda leiba college samadi university singda lauthokiba total shutdown gi khongjang changsen kre All Nagaland College Students Union amadi Dimapur Naga Students Union DNSU ngasi mahailoi sang singda total shutdown chathakre Guwahati da su mahailoi singna khongjang changsen ke Amaromda Assamda leiba Cotton University, Dibrugarh University, Tezpur University amadi Guwahati University dasu ngasi Citizenship Amendment Act ki mayokta class sing boycott tawduna hunger strike chathakre. Khongjang adu ngase yupung taradagi hawduna numidang wairam pung manga fawba chathagani haire. Khongjang asi ngasi Supreme Court ta CAA gi matangda wakat kaya ama tagadoriba asiga mari lenana chathabani haire. Hindu Bengalis because West Bengal election is coming too close, so they want to play an emotional game there. So they want to get the votes, vote bank politics there. However, this cab is against our Assam Accord. This violates Assam Accord as well as our constitution. So we believe Assam Accord is taken into process.
Russia की President Vladimir Putin na mahaki anauba government ama ngarang laukthokhibaga loinana constitution da su ahongba khara purakre nauna semlaba government asida anauba misak khara hapchinbaga loinana mamang da leiramba senior minister khara su hapchinkre masida mamang government ki finance foreign defense energy amadi agriculture pairamba minister sing yauri nakalamada hana tax ki makok oiramba Mikhail Mishustin bu anauba Russia government ki anauba prime minister oina Putin na hapkre masigi mathakta Andrei Belousov bu Russia gi anauba deputy prime minister oina hapkibaga loinana Maxim Reshetnikov bu Russia gi economy minister ohenkre hauze kamuk sana bagi pau Jharkhand Power Lifting Association asinduna tha sigi taradagi taranithoi fawa Jharkhand da pangthokiba Eastern India Power Lifting Championship lisingani taramapan kunda Smart Security Service ki personnel N Sunitana KG nifu taret ki kanglupta ani suba tarakpada nungaiba fongdokladuna Tera Bazar da laiba Security Service asina ngasi taram nokpagi tharamama pangthokre Tharamadu da thoiba mithung len oina saruk yakiba Smart Security Services ki advisor Rakesh Naurem na haikibada Smart Security Services ki personnel singna sana khotnabada mai panglaktuna Manipur gi mingchat purakpa ngambasi apenba fawi loinana makhatana hena hona haninge thauram mapu gi warolda Security Services asigi secretary Laimuzam Pratapna Sunita mathau masak khangbatana tana sports player ama oina yamna thawai yauna hona jaribi Security Service ki personnel amane ngasi mahaki mai pakpal sina tungi punsida hena mai pakpo oirasanu loinana Atopa Security Service ki personnel singnasu makhatana tongan ba field da thabak tobiro haiki All Jiribam Sports Association AJSA Jiribam na sinduna Jiribam Higher Secondary School ge playground da January tang ahum dagi team tara taruk na saruk yaduna sanaba hokiba First Moirangthem Jodish Chandra Memorial Invitation Football Tournament lisingani taramapan kungi ngasi sanakiba second semi-final match da Singarbon FA na UBFC Markholian bu penalty kick da goal manga mari da maithiba piduna final changkre Sunrise Club Kadam Tala amadi Singarbon FA final sanaragane final match na lakliba January gi tang 23 ta sanagane ngasi ge match asida UBFC Markholian na toss ngamduna side kanki aduga Singarbon FA team na ball kauba hoki All Kwakta Sports Association asinduna Kwakta Public Ground da chathariba first ever day and night 7A side football tournament lisingani kungi ngasi marini chanbagi ayukta sanakiba match ta SWC Banglana KTIYC bu Panjal Taranipan amada yamna lakchana maithiba pikre Numid yung bapung taranithoi da sanakiba match ta CTFC na 11 star bu Panjal Mari sino da maithiba pikre Nungthilgi matam da sanakiba match ta Boni FC amasong NFC Panjil ani chanaduna draw chatkre Thasigi taramapandagi hauduna Niles Wahingba Memorial Tournament Committee amade Usabavan Club na sinduna Sagolban Sayang Pukri Mapalda laiba UBC Ground da team kunipan na saruk yaduna chatharakiba mga suba Niles Wahingbam State Level Open Futsal Football Tournament Day and Night lisingani kungi ngasi sanakiba match singda Boy FC na RFC B bu Panjil ani ama Liza FC na Silent Killer bu Panjil taret ama RFC A na Sote YB bu Panjil manga ama amade Dress House A na John FC B bu Panjil Mari ani da maithiba pikre Ministry of Youth Affairs and Sports ki meeting makada tha sigi taradagi hauduna Assam gi Guwahati da chathaba horakiba ahum suba Khelo India Youth Games ngasi Saru Sajai Stadium da loisingkre ngasi aroi barumita chahi kunmathoi gi makhagi kilogram nifu ki light fly boxing da Manipur gi S Barun na goal 53 kilogram gi bantam da Sauvam Victor amade Lightstrom Bilston na silver amade bronze fangke Amarom da kilogram humfutara mangagi nupi gi boxing da Manipur gi Sanamacha Chanuna silver medal fangbang amkibaga loinana kilogram yankai mathoi da Naurem Baby na bronze fangbang amke games asida Maharashtra na gold humfutara nipan silver humfutara taret amade bronze chamaga ama lauduna
punna medal chaniga yankhai taruk lauduna medal teligi khwaidagi wangbada ngamkhibaga loinana games asi champion Maharashtra na oikre Manipurna aroiba numit fawbada gold 13 silver kun amadi bronze kun fangduna medal daligi 13 subada leiba ngamkhre Nasinung telefona kiba pauche singda kari maru ba pau yaw kibage habdu mayam punna khaminasi Kangla Pau Jenims ki senior Dr. Singmas casual leave logduna director office mamangda darna tawkhre President na Manipur gi yai khomba mangang yauna angang kungani thoida thauna phabagi National Bravery Award pikhre Republic Day da medal fangadaba police singiming lauthokle Award distribution ceremony kam launching program pangthokre Kanglaipa ki maira laingak na Human Rights Commission atombi ki masagum thambire aing yu eba mateng lauragani mani Miyam gi mateng fangdrabadi police na mapung fana thabak tawba ngamloidabana miyam ga aphaba mari thamba changi DGP Khelo India Games ngasi loisilagani boxing da sanamasana silver lawkre Manaba Manipur gi ahanba oina amadi Bisnupur district ki oina BDF singi Van unit hangdoktuna hena mathauda pukning changnana ba khonragani Haisna Basanta Kumar Memorial IDTA Invitation Tennis Tournament 2020 Loshilagani Jenims ki senior Dr. Singh Mas casual leave lawkre Pandam Seng Thau pension yen ba haibasi MLA minister singi mathaunate tausinaba ngaktani khaidem mani Block Congress Committee ki meeting pangthokre Constitutional gi wangmada thabak tawiba BJP gi lusing basing mai pandaba ikai khangdaba ngaktani ibobi Bisnupur district ki police award distribution ceremony pangthokre wathok sing loisenbada miyam gi mathau tai DGP Aroibada maru pa mukana Sana khonaba khaknatana mahai masingsu tambiba Center for Excellency haiba academy khara athubada hangdoklagani haina Chief Minister N Biren Fongdokre Jenims ki director TH Bimo khudakta lokto haiduna Jenims ki doctor Chama Henbana hospital asigi A block mamangda khongjang jangsin Supreme Court ki yathang asi BJP lenga kasigi maida khupakna thajinjaba gumbani haina AICC ki General Secretary Gaurav Gogoina karemna kre Citizenship Amendment Act ku stay tau haiba Supreme Court na yakidre mafam kayada khongjang jangsin kre Amade chahi asige oina Kanglaipa ke Maira Journalist Award lauthupada Best Reporter Male Electronics Award lisingani taramapan kun gidama TOMTV ke reporter cum news anchor Kumanthem Gentle khalakle Ngasige wenedi matang asida Manipuri Paulo Shinjare Paumi eng tabiriba mayam punumakpu ASHAPRIYA namukana khurumjare